Aku mana saat itu surda ro. Apa? Good morning guys. Welcome back to my channel. Man, my bina khali. Lockdown june mitra taikra ma busang dokai rendra. Ada khara kumthokpa essential items ki khara kumthwe services mayama. Ada khudi sok me ngasai di mi gari fanam thongnai nang ji thodab ne do ngasi yam thou yam ui. Moina hadde no private vehicles have name essential items ki gari khatang chape yagani ade permit nung pai ba khop to modana palle ngana in pasani yenge mo order do kari thino ba mai is the board ka ka bol le re tu ne mai bakha ante oh mai bakha de bol ba ade shingre da no pura ya macho khata bro bol de log jara ke baba to log jara ke ti udra 후토로 왔다 봐. 사는지 후토로. baba jaga san 아건 후토로 봐 사는지 봐. 후토로. 얼마 내 있고 아니 비도 나랑마 hin tumya din hai bane ba. Ado nungala kan pun mga makai mga takan da hokim ne ma. Lemu wai nung ma nung si to me. Adagi cha nung thakim ne du kama tumba ya aina tummo ai ma pung tur makai tere ko tum hoglaga le hobone ai tummo da nang bon hai ma kan tummi ba ai pung ko mai tai tum jagi chano ai tumbu wala ga di hakchang no soli dana ai tum mon hai bani aduna abunga sigi keno jete ho hai ra Đâu, nungai ga dro không gì đâu, ta không cái hết à? ai jin nungai ni ai khang jina pa for ho ge to ni da aduna thau yam sa de ju thau do yam na hai na na mai mabuk to sana flat oi me na si ku khang jina o veli ta tu oi ne phai na noi thau chang ye than na ta khai ta na bo hon ra ko da aduna kai do ni chak cha thok ga cha thok tu mai he ne ko ba ne chanu pa ga ga amadi kan tu mori ei macho se jai togori e nei chak sai de ra acha girodra pun ta mai ta ni ani lagi dori sini ko ye marian thong mo je mahi ya yondre thoi ni yon di ne ba odi kai ga cha du de Không, không sao được. Mà hi là nó học vậy thôi. bu na yirum do hoba Không. ha sa sa je koi ba chak yam sa roi chak yam chai di chak yam malin haram me do ine haji sing jai kan da yom cha len Học rồi ra rồi mình lại. Làm chán đẹp như thế. ado haule mi ne ba nta lo thu bung kom sit nang re Mà ra rồi mình sẽ đúng ra. ra ra Đi. sa bacha da ba hataba lena do shok tana ba koi khudi mo section na lei ba ju na maru we re cha ba yam hawi hafte ju wa thi dana yum da phom ba ma pan thu bi ru ki rel aduna are re je dum cha ra ga len bi na ba bo we ni kom chi koi gi che koi ka gi dukan na le ba moi dukan do hang dre duna legi do un mo ko lo mi
ꯆꯧꯗꯤ ꯂꯧꯔ ꯃꯤꯃꯤ 10 ꯂꯧꯔꯒꯦ ꯃꯦꯒꯤ 10ꯒ ꯆꯧ 10ꯒ ꯂꯧꯔꯒꯦ ꯑꯇꯦ ꯃꯤꯃꯤ 10ꯒ ꯃꯦꯒꯤ 10 ꯃꯤꯃꯤꯔꯣ ꯃꯤꯃꯤꯅꯦ ꯃꯤꯃꯤ ꯃꯤꯃꯤ ꯂꯩ ꯄꯥꯏ ꯆꯥꯔꯣ ꯀꯩꯒꯤ ꯆꯥꯔꯦ ꯑꯗꯨꯁꯨ ꯂꯩꯔꯨꯒꯦ ꯀꯩꯝ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯤꯌꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯅꯩꯁꯦ ꯃꯣꯏꯒꯤ ꯗꯨꯀꯥꯟꯗꯣ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯅꯔꯒ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯤꯅꯦꯕ ꯑꯗꯨꯅ ꯑꯝꯇ ꯂꯧꯁꯤꯜꯍꯧꯈꯤꯒꯦ ꯍꯦꯛꯇ ꯐꯪꯕ ꯋꯥꯕꯅꯤꯅꯕ ꯁꯤꯒꯤ ꯀꯥꯔꯛꯁꯤꯗ ꯆꯪꯉꯤꯅꯦꯀꯣ ꯑꯁꯦꯡꯕꯗꯤ ꯁꯣꯝ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯗꯩꯅ ꯐꯥꯎꯖꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯃꯥꯅ ꯈꯣꯡꯒꯅꯤ ꯆꯪꯉꯒ ꯁꯤꯗꯩꯅ ꯁꯦꯝꯃꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯂꯥꯛꯑꯣ ꯁꯤ ꯃꯌꯥꯝꯁꯤ ꯂꯩꯔ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯣꯏ ꯆꯥꯅꯤꯡꯕꯒꯤ ꯆꯥꯡꯗ ꯃꯥꯏ ꯏꯟꯅꯔꯤꯕ ꯁꯤꯒꯤ ꯋꯥꯈꯜ ꯂꯥꯛꯄꯅꯤꯗ 이거 mane se harus se mari moida mari ang pipiro tu mari daure moida tu pire kiki chawlo chi ke sha hawi ko ji le buduni 그래 아마 자이 밥 방대잖아 sao sao thuốc cái đó chị test mình luôn mình chưa lo shipper hay đuôi học sao thế hả kia cơ chị kia chơi rất trái à đấy xem nó pan à sao bây giờ là bao giờ họ làm gì nữa anh đi chơi mà sai vậy hết ra 자제 뭐로 뭐 하고 그네 가서로 두개 두고 뭐야 내가 수러게 아니야 뭐 샤이드 부지하고 뭐 틀려 어떻게 해 뭐만 코라갈 상대 뭐 어디 뭐 그럼 럭션도 뒤바 마이 방울 맞다고 냠냠 대신에 시대 딱 방구 와고 거기서 Em tôi nó potaro. Nghe thế? Haubra. Ha. Chào. 아마도 손들 레이브 우기다 이거. 이게 머닝기 자카세 투송이지. ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯇꯥꯌꯔꯁꯦ ꯅꯨꯡꯁꯤꯠ ꯇꯥꯔꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯅꯍꯥꯟꯃꯨꯛꯁꯨ ꯇ꯭ꯌꯨꯕ ꯑꯃ ꯍꯥꯞꯆꯟꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯀꯥꯎꯕꯁꯦ ꯐꯔꯛ ꯇꯥꯕ ꯇ꯭ꯌꯨꯕꯂꯦꯁꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏ ꯐꯥꯐꯝ ꯖꯒꯥꯗꯣ ꯐꯔꯛ ꯇꯥꯕꯅꯔ ꯈꯪꯗꯦ ꯑꯗꯨꯅ ꯍꯣꯕ ꯃꯥꯜꯂꯦꯕ ꯍꯦꯛ ꯅꯨꯡꯁꯤꯠ ꯍꯥꯜꯂꯒ ꯍꯦꯛ ꯊꯣꯡꯅꯕꯅꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯁꯨ ꯊꯧꯗ꯭ꯔꯕꯅꯤꯅ ꯍꯜꯍꯧꯗ꯭ꯔꯒꯗꯤ ꯍꯣꯒꯥ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯨꯡꯁꯤꯠ ꯇꯥꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯌꯥꯝ ꯅꯛꯏꯗ ꯑꯩꯈꯣই ꯁꯤꯒꯤ ꯋꯥꯛꯁꯣꯞ ꯑꯃ ꯂꯩꯕꯅꯦꯕ ꯃꯥ ꯅꯍꯥꯟꯃꯨꯛꯁꯨ ꯍꯥꯡꯉꯦꯕ ꯑꯗꯨꯗꯅꯤꯀꯣ ꯆꯠꯂꯤꯁꯦ ꯁꯤꯗ ꯒꯥꯔꯤ ꯈꯥꯝꯃꯤꯁꯦ ꯍꯥꯡꯉꯦ 그나 솔직히 빠이레 타이어도 록다운 하간다 타이어도 야우더버네요 두디 야우더버네요 자카니 튜브 아니 합쳐라가 야하니 그리고 튜브 합쳐는 좀 칸디 카미가 있다 사이 뭐이 다이렉트 프레셔 피디드나 다이렉트 그 우물옥이 농시들이요. 유모탁다 다리가 거기디 인건 레이트레바. 람 소록 쏙쏙도 너무 야고 그래. 시기 화이트 버링제 사이보. expansion다 야고 그래봐 거기.
ꯑꯁꯤꯗ ꯑꯩꯅ ꯎꯠꯂꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯦꯌꯥꯔꯄꯣꯔꯠ ꯃꯅꯨꯡꯅꯦꯕꯀꯣ ꯑꯩ ꯁꯣꯝꯗꯗꯤ ꯎꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ 2001 ꯁ꯭ꯋꯥꯏꯐꯥꯎꯗꯤ 2001ꯗꯤ ꯌꯧꯗ꯭ꯔꯦ 2000 ꯆꯍꯤ ꯁꯣꯛꯅꯤꯀꯣ 2000 ꯁ꯭ꯋꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯆꯪꯉꯒ ꯁꯥꯟꯅꯕ ꯌꯥꯔꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯉꯦꯕ ꯍꯧꯖꯤꯛꯀꯤ ꯎꯠꯂꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯕꯤꯜꯗꯤꯡ ꯃꯌꯥꯝꯗꯤ ꯀꯣꯟꯅ ꯁꯥꯒꯠꯂꯛꯄ ꯉꯥꯛꯇꯅꯤꯀꯣ ꯃꯗꯨ ꯃꯌꯥꯗ ꯄꯨꯈ꯭ꯔꯤ ꯆꯧ ꯑꯃ ꯂꯩ ꯑꯗꯒꯤ ꯂꯝꯄꯥꯛ ꯆꯧ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯂꯝꯄꯥꯛ ꯅꯨꯡ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯆꯪꯉꯒ ꯁꯥꯟꯅꯩꯌꯦꯕ ꯁꯤꯗ ꯃꯣꯏ ꯀꯦꯝꯒ ꯂꯩꯔꯤꯁꯦ ꯂꯩꯔꯝꯗꯦꯕ 1998 1999 ꯁ꯭ꯋꯥꯏꯗ ꯂꯥꯛꯈꯤꯕꯅꯦꯕ ꯑꯩ ꯅꯤꯡꯁꯤꯡꯉꯧꯋꯦꯕ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯏꯔോ ꯑꯩꯈꯣꯏꯅꯒ ꯇꯧꯔꯤꯁꯦ ꯁꯥꯏꯀꯜꯒ ꯄꯨꯁꯤꯜꯂꯒ ꯑꯗꯒꯤ ꯄ꯭ꯂꯦꯟ ꯇꯥꯐꯝ ꯁꯣꯔꯣꯛꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯊꯧ ꯁꯥꯟꯅꯗꯅ ꯑꯗꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯄꯨ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯔꯟꯋꯦꯗꯨ ꯊꯧꯔꯒ ꯃꯣꯏꯒꯤ ꯁ꯭ꯇꯦꯌꯔ ꯀꯦꯁꯀꯗꯣ ꯀꯥꯈꯠꯂꯒ ꯁꯥꯟꯅꯗꯅ ꯑꯃ ꯁꯥꯟꯅ ꯌꯥꯔꯝꯃꯦꯕ ꯃꯗꯨ ꯀꯥꯟꯗꯗꯤ 98 99 ꯐꯥꯎꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯁꯦ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄ ꯀ꯭ꯂꯥꯁ 4 5 ꯀꯥꯕꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯤ ꯑꯗꯒꯤ ꯂꯝꯄꯥꯛ ꯃꯅꯨꯡꯗ ꯄꯨꯁꯟꯗꯅ ꯃꯤ ꯆꯪꯅꯤꯡꯕ ꯑꯗꯒꯤ ꯅꯤꯡꯊꯝꯊꯥꯗꯅ ꯁꯤꯡ ꯌꯥꯟꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯒꯤ ꯁꯥꯟꯅꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯒꯤ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯂꯩꯌꯦꯕ ꯍꯥꯟꯅ ꯌꯨꯝ ꯇꯥꯔꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯈꯩꯁꯦ ꯑꯅꯝꯕ ꯃꯣꯏꯁꯦ ꯀꯣꯟꯅ ꯑꯦꯌꯥꯔꯄꯣꯔꯠ ꯆꯥꯎꯊꯣꯔꯛꯄ ꯇꯥꯟꯊꯣꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯩꯔꯝꯕꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯅꯨꯡ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯃꯄꯨꯡ ꯐꯥꯕꯅ ꯐꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯃꯦ ꯃꯗꯥꯏꯅ ꯑꯗꯒꯤ ꯃꯣꯏꯁꯤꯗ ꯍꯥꯏꯗꯤ ꯀꯦꯝ ꯅꯨꯡ ꯂꯥꯛꯈꯤꯕꯗꯒꯤ 98 99 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯐꯔꯛ ꯇꯥꯔꯛꯈ꯭ꯔꯦ ꯑꯗꯨ ꯑꯥꯗ ꯎꯔꯤꯕ ꯋꯥꯜꯁꯦ ꯁꯤꯕꯨꯗꯤ ꯅꯧꯅ ꯁꯥꯔꯛꯄꯅꯦꯕ ꯑꯗꯨ ꯋꯥꯜꯒꯤ ꯃꯊꯛꯁꯦ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯄꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯋꯥꯜ ꯃꯊꯛꯇꯨꯗ ꯕꯥꯞ ꯋꯦꯌꯔ ꯅꯨꯡ ꯀꯩꯝꯇ ꯂꯩꯔꯝꯗꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯗꯨ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯀꯟꯅꯒ ꯆꯦꯜꯂꯤꯄꯣꯠꯅꯤ ꯋꯥꯜ ꯃꯊꯛꯇꯨꯗ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯄꯥꯛꯄ ꯋꯥꯜ ꯃꯊꯛꯇꯨꯗ ꯍꯧꯖꯤꯛꯇꯨꯕꯨ ꯈꯜꯂꯨꯔꯒ ꯀꯤꯕ ꯋꯥꯅꯤ ꯆꯣꯡꯗꯅ ꯁꯨꯃꯥꯏꯅꯒ ꯆꯦꯟꯗꯅꯕꯀꯣ ꯑꯗꯨ ꯐꯨꯠ 10 ꯍꯤꯁꯥꯞꯇꯔꯥ ꯑꯩꯈꯣꯏꯒꯤ ꯕꯥꯞ ꯋꯦꯌꯔ ꯈꯥꯔꯝꯕꯒꯤ ꯍꯥꯟꯅ ꯌꯣꯠ ꯊꯤꯡꯒꯠꯂꯒꯗꯤ ꯂꯩꯔꯤꯅꯦꯕ ꯍꯧꯖꯤꯛꯇ ꯁꯨꯝ ꯈꯜꯂꯨꯔꯒ ꯀꯤꯕꯒꯤ ꯋꯥꯅꯤ ꯉꯁꯤꯗꯤ ꯐꯖꯩꯌꯦ ꯑꯇꯤꯌꯥꯁꯦ ꯌꯦꯡꯊꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗꯤ ꯀꯥꯞꯄꯒꯦꯀꯣ ꯁꯤꯅ ꯃꯅꯤꯡꯂꯣꯝꯅꯤ ला फोन पूला आवा हाँ बोंद पिरो थम लेब्रो मचौबे नंग थीबा चंगी मै थालोरा पपांगी मै थांबिरो अखोई सिदा अखोई मय लकै क्लब रा सिलगा फोगिंग तौरी काइंदा कापथोइबो दं सदी लाउरिनि थों थोनो हांदो पांदा लैगनो मै थाले या मै थाले उद्रे मता मै गांद ले लाउगे ताउ कई हाइनो कइनो हल्लो हल्लो लाइजु कई हाइनो तो लाउरी से अदगी मोय मरम मक्ता पैसा हाबना बजु तुम हाप यौ माले मोय जे लाउथोरेबो डोनेशन दु तवी दा तवेना यारे मै थाले अदुम नहीं से में ये itu yega lyrics ko mane iri je pe ngang na ba na mai ngarang de gi sobu yade nang solo hamni di nang ko bana saati ko surdara ba te to ko ma sa hindi gi ma tai je sangkol itha biyo me angona copyright la kane ba si ma te ma yauru bada ba ko senen da ba copyright la kane ba ngonda ai mi gi do ina moi ya ayaba yaudana season ene ta lakane claim torokane pen thawadro pen di dai thade humang sowe ndugo maine mai jum thande
네, 시집 뭐라기라. 거기 짬통 들어 보이자. 오, 이거 시기 신주주 하모니 시대. 링도 말이다 시대. 비비 신주아. 낭나. 어디 또 비료네. 누가 짝가 도지네 보이네. 아니 이제 그만한 미신 주군에 뭐냐 근데 이제 너무 수로타는 면 보고 나 비고 나오거나 그다음에 시기 브로즈도 마땅히 들으신자라게 이 브로그 또 묵테너시 니사나 무슨 레비오 이 브로즈 파미 부터라게 라이크 또 비로모 어느 비디오 수백은 subscribe 또 비로모고 야마주 심플 오르마니 자토고수 야드르메나 이몽 좀 레이레 Ngisana pasal lebih so please be safe and be healthy. Bye bye. Good night. Cak hagalo sile. Tu ko satho.